Welcome to my YouTube channel Infinity Rankers na adom butaram noksari channel asibu growth tobada mayamgi mateng ijari mayam support tobiramo channel asibu subscribe tobiramo like nambiramo comment pibiramo mya asoiba aranba yauragasu mayamna chumthokpiu suggestion pibiramo mathangi video singta asoiba sing semthoknabagi khudongchaba pibiu haijari ngarang ido gyan tab natro ado ngasi aina mung tawdoise asina kali odeba future da kan interrogative negative ta khatoi gyan tai ko ado interrogative negative ta future je conjugation tawbuda kamai tawgadage do hai haji ira ge bom khang ko haji ira ji ko hambda koina tawdoise kaino iro bas one future kayara indefinite future indefinite sigi atopa mamin kai kaweba haro simple future haiga ju khangnai bu ko hoje aina tawdoise sigi niyom be kayma irani interrogative negative ta shall natraga will hairakani bisida aduga plus subject iro ko aduga not hapaga plus b1 hapo plus question mark hapo sina simple future gi magi oigadaba mong dune ko hamde iraji ko kama irani question I that is shall have natro shall I not b1 di keno it have never aduga question mark hapo adugi mathangda shall we not eat hairakani suma adugi mathangda kaina will hairani ba will you not eat hairani mana abra ado mathang da kaino will you not eat hairani sibu di yan tai ko adagi again he da di kaino he will he not eat hairani kusma hapani adagi will they not it hairani siogyan tai ko adigi mathangda future kay hajeba mathang hairo continuous natro future continuous tense future continuous tense ta magi niyom se kay order ba shall natraga kano will hairakani ko plus subject plus not hapani aduga b hapani tangda b1 plus ing hapsalo yo question mark hapo sisina hajiki future continuous ki odene ko hamne yangose kamai irakadage jo say I that is shall natro shall I ko subject hape not hapo have natro not b hapani ko b1 di keno it aduda ing hapsalo have natro eating ado question mark aduga mathangda ju shall we not kai harani be eating harani yarba mana digi again you will you not be eating harani bisaju yandai ko question mark the will you not be eating hairani yanda brasa lagi again sidaju will he not be eating hairani yanda ko will they not be eating hairani si niyom si simpa pu ko hayeng si he uba matamda hanba uba matamda kaidorani kanu khangdaineba kari tense no haibado sigi structure magi mong si yangakanda haitene perfect future perfect tense natra sida niyomse kamai indeba niyomse kamai ni haige subject shall natraga will haide natro plus subject hapo plus not hapo aduga plus have hairo ko aduga plus b3 hakadaba
ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯀꯗꯕ ꯈꯪꯉꯤꯀꯣ ꯁꯤꯕꯨꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯤꯕꯨ ꯂꯩꯔꯕ ꯁꯤꯒꯤ ꯅꯤꯌꯣꯝꯁꯦ ꯀꯥꯎꯕ ꯌꯥꯗꯦꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯅꯤ ꯌꯦꯡꯉꯨꯀꯣ ꯑꯍꯥꯟꯕꯗ ꯏꯔꯁꯤꯀꯣ ꯁꯦꯜ ꯑꯥꯏꯗ ꯁꯦꯜ ꯍꯥꯞꯄꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯍꯥꯏꯔꯅꯤꯀꯣ ꯁꯕꯖꯦꯛꯇꯤ ꯀꯩꯅꯣ ꯑꯥꯏ ꯀꯣ ꯅꯣꯠ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ B3ꯗꯤ ꯀꯩꯅꯣ ꯏꯇ ꯅꯠꯇ꯭ꯔꯥ ꯍꯥ ꯍꯦꯞꯇꯤ ꯀꯥꯏ ꯃꯥꯡꯈ꯭ꯔꯕ ꯍꯦꯞ ꯏꯔꯝꯗ꯭ꯔꯦ ꯅꯣꯠ ꯍꯥꯞꯄꯒ ꯑꯗꯨꯒ ꯍꯦꯞ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯦꯞ ꯏꯔꯣ 이딴 하이라니 ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯣ ꯈꯪꯉꯤꯀꯣ ꯑꯒꯦꯟ ꯁꯤꯗꯁꯨ ꯀꯩꯅꯣ ꯆꯥꯟꯅꯕ ꯏꯒꯦꯀꯣ ꯕꯣꯏꯁꯦ ꯄꯤꯛꯑꯕꯅꯤꯅ ꯌꯦꯡꯉꯣ ꯁꯦꯜ ꯀ ꯋꯤ ꯃꯊꯪꯗ ꯀꯩꯅꯣ ꯁꯕꯖꯦꯛ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯣ ꯋꯤ ꯁꯕꯖꯦꯛ ꯁꯦꯜ ꯍꯥꯞꯈ꯭ꯔꯦ ꯋꯤ ꯍꯥꯞꯄꯦꯀꯣ ꯁꯕꯖꯦꯛ ꯍꯥꯞꯄꯦꯀꯣ ꯅꯣꯠ ꯍꯥꯞꯄꯣꯕ ꯑꯗꯨꯒ ꯍꯦꯞ ꯍꯥꯞꯄꯣ B3 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 이딴 ꯁꯦꯜ ꯋꯤ ꯅꯣꯠ ꯍꯦꯞ 이딴 하이라네요 ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯏꯗꯩꯁꯦ ꯀꯩꯅꯣ ꯋꯤꯜ ꯑꯃꯨꯛ ꯍꯥꯞꯄꯅꯦ ꯌꯨꯗꯗꯤ ꯋꯤꯜ ꯍꯥꯏꯗ꯭ꯔꯣ ꯋꯤꯜ ꯌꯨ ꯅꯣꯠ ꯍꯦꯞ 이딴 하이라네요 ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯣ ꯑꯗꯨ ꯏꯁꯜꯂꯒꯦꯀꯣ ꯈꯔ ꯆꯟꯅꯕ ꯋꯤꯜ ꯌꯨ ꯅꯣꯠ ꯍꯦꯞ 이딴 하이라네요 ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄꯣ ꯈꯪꯉꯤꯀꯣ ꯑꯒꯦꯟ third person singular numberꯗꯤ ꯀꯩꯅꯣ will ꯅꯠꯇ꯭ꯔꯣ he ꯅꯠꯇ꯭ꯔꯣ he will he not have eaten 하이라네 ꯁꯤꯗꯁꯨ ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯗꯒꯤ ꯁꯤꯁꯨ again will they not have eaten 하이라네 ꯅꯠꯇ꯭ꯔꯥ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯔꯣꯏꯕꯗ 마ꯒꯤ ꯁ꯭ꯇꯔꯛꯆꯔ ꯌꯦꯡꯉꯨꯀꯣ ꯁꯦꯜ ꯅꯠꯇ꯭ꯔꯒ will ꯍꯥꯞꯄꯗꯅ ꯁꯕꯖꯦꯛ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯅꯣꯠ ꯍꯥꯞꯄꯣ ꯑꯗꯨꯒ ꯍꯦꯞ ꯍꯥꯞꯄꯣ ꯄ꯭ꯂꯁ B3 ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯍꯥꯏꯅꯁꯤ ꯍꯥꯞꯀꯗꯕ ꯁꯤꯅ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛꯀꯤꯅꯦꯕ ꯄꯔꯐꯦꯛ ꯀꯟꯇꯤꯅ꯭ꯌꯨꯁꯀꯤ ꯑꯃꯨꯛ ꯍꯥꯏꯔꯁꯤꯀꯣ ꯐ꯭ꯌꯨꯆꯔ FUTURE ꯅꯠꯇ꯭ꯔꯥ ꯐ꯭ꯌꯨꯆꯔ FUTURE ꯅꯤꯀꯣ ꯐ꯭ꯌꯨꯆꯔ ꯄꯔꯐꯦꯛ continuous tenseꯅꯦꯕ ꯁꯤꯗ ꯑꯃꯨꯛ ꯍꯥꯠꯇꯣꯏꯅꯦꯕ ꯁꯤꯗ ꯅꯤꯌꯣꯝꯁꯦ ꯀꯩ ꯏꯟꯗꯣꯏꯕ ꯍꯥꯏꯔꯣ ꯅꯤꯌꯣꯝꯁꯦ ꯀꯩ ꯏꯟꯗꯣꯏꯕ ꯍꯥꯏꯔꯣ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯋꯤꯜ ꯍꯥꯞꯄꯅꯦꯕꯀꯣ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯕꯖꯦꯛ ꯑꯃꯨꯛ ꯍꯥꯞꯇꯣꯏꯕ ꯄ꯭ꯂꯁ ꯅꯣꯠ ꯍꯥꯞꯄꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯍꯦꯞ ꯕꯤꯟ ꯍꯥꯞꯄꯣ ꯍꯦꯞ ꯕꯤꯟ ꯂꯩꯔꯕ ꯑꯗꯨꯒ ꯄ꯭ꯂꯁ B1 ꯄ꯭ꯂꯁ ING ꯍꯥꯞꯄꯣ ꯁꯤ ꯁꯥꯡꯉꯛꯀꯗꯣꯏꯅꯤꯀꯣ ꯁꯦ ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯁꯤꯐꯥꯎꯗꯤ ꯌꯥꯔꯕ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯁꯦꯠꯁꯤ ꯈꯤꯇꯪ ꯅꯞꯁꯜꯂ ꯏꯔꯒꯦꯀꯣ ꯆꯜꯂꯣꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯤꯃꯨꯛ ꯏꯔꯦ ꯁꯤꯒꯨꯝꯕ ꯑꯅꯤ ꯏꯔꯛꯀꯗꯣꯏꯅꯤꯅ ꯌꯦꯡꯉꯣ ꯁꯤꯗ ꯁꯦꯜ ꯑꯥꯏꯗꯗꯤ ꯁꯦꯜ ꯍꯥꯞꯄꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯥꯏ ꯁꯤ ꯃꯄꯥ ꯐꯥꯔꯁ ꯄꯔꯁꯟꯗ ꯑꯥꯏ ꯍꯥꯞꯄꯛꯀꯗꯣꯏꯅꯤꯅ ꯁꯤꯗ ꯁꯦꯜ ꯍꯥꯞꯄꯅꯤꯗꯅ ꯁꯦꯜ ꯑꯥꯏ ꯍꯥꯏꯔꯒ ꯅꯣꯠ ꯍꯥꯞꯄꯣꯕ ꯑꯗꯨꯒ ꯍꯦꯞ ꯕꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯦꯞ ꯕꯤꯟ ꯍꯥꯞꯄꯣ ꯁꯨꯃꯥꯏꯅ ꯍꯦꯞ ꯕꯤꯟ ꯂꯩꯔꯕ V1ꯗꯤ ꯀꯩꯅꯣ ꯏꯠ ꯂꯩꯔꯦ ꯑꯥꯏꯟꯁꯦ ꯍꯥꯞꯆꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯁꯦꯜ ꯑꯥꯏ ꯅꯣꯠ ꯍꯦꯞ ꯕꯤꯟ ꯏꯇꯤꯡ ꯍꯥꯏꯔꯛꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦꯜ ꯋꯤ ꯅꯣꯠ ꯍꯦꯞ ꯕꯤꯟ ꯏꯇꯤꯡ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤ ꯃꯊꯪꯗ 2ꯗ ꯋꯤꯜ ꯀꯩ ꯍꯥꯏꯅꯤ ꯌꯨ ꯅꯣꯠ ꯍꯦꯞ ꯕꯤꯟ ꯏꯇꯤꯡ ꯍꯥꯏꯔꯛꯑꯅꯦꯕ ꯑꯒꯦꯟ ꯁꯤꯁꯤꯁꯨ ꯑꯗꯨ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄ ꯀꯥꯎꯕꯅꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯋꯤꯜ ꯌꯨ ꯅꯣꯠ ꯍꯦꯞ ꯕꯤꯟ ꯏꯇꯤꯡ ꯍꯥꯏꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ 3ꯗ 3 ꯍꯥꯏꯁꯦ ꯀꯩꯅꯣ ꯊꯥꯔꯠ ꯄꯔꯁꯟ ꯁꯤꯡꯒꯨꯂꯔ ꯅꯝꯕꯔꯗꯣ ꯅꯠꯇ꯭ꯔꯣ ꯋꯤꯜ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯋꯤꯜ ꯌꯨ ꯅꯣꯠ ꯍꯦꯞ ꯑꯩ ꯅꯍꯥꯟ ꯊꯥꯔꯠ ꯄꯔꯁꯟ ꯁꯤꯡꯒꯨꯂꯔ ꯅꯝꯕꯔꯗ ꯍꯦꯁ ꯍꯥꯏꯈꯤꯗꯅ ꯁꯤꯗꯗꯤ ꯀꯩꯅꯣ ꯐ꯭ꯌꯨꯆꯔꯗꯗꯤ ꯍꯣꯡꯉꯔꯣꯏꯕ ꯑꯣꯡꯂꯤ ꯀꯔꯤꯗ ꯍꯣꯡꯗꯣꯏꯕ ꯄ꯭ꯔꯖꯦꯟꯇ ꯈꯛꯇꯪ ꯍꯣꯡꯒꯗꯕꯀꯣ ꯍꯦꯞ ꯕꯤꯟ ꯏꯇꯤꯡ ꯍꯥꯏꯔꯛꯑꯅꯦꯕ ꯁꯤꯗ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯄ ꯀꯥꯎꯒꯅꯨꯀꯣ ꯁꯦ ꯀꯣꯏꯁꯟ ꯃꯥꯔꯛ ꯍꯥꯞꯇ꯭ꯔꯗꯤ ꯂꯥꯜꯂꯤꯀꯣ ꯏꯟꯇꯔꯣꯒꯦꯇꯤꯞꯅꯤꯅ ꯋꯤꯜ
they ก็ not have been eating ให้แล้วเนี่ยคันก็ดู question mark ครับประกอบ question mark ครับก็จะมีก็จะได้ question mark ครับพี่คันก็อย่างนี้ช่วงนี้ไอ้เนี่ย question mark ครับบ่มีดนะสิก็